ꯋꯥꯅꯔꯝꯕ ꯅꯨꯡꯉꯥꯏꯔꯝꯗꯕ ꯃꯔꯛꯁꯤꯅ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯅ ꯊꯕꯥꯁꯨ ꯅꯣꯛꯍꯜꯂꯛꯏ꯫ ꯑꯥꯁꯔꯥꯅ ꯆꯩꯔꯛꯏ, ꯊꯨꯏꯗ ꯅꯪꯅ ꯐꯨꯕ ꯐꯔꯛꯁꯦ꯫ ꯕꯣꯔꯤꯁꯅ, ꯑꯁ ꯑꯁꯦꯡꯕ ꯍꯥꯏꯔꯒ꯫ ꯑꯥꯁꯔꯥ ꯊꯕꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯂꯦꯛꯊꯣꯛꯈ꯭ꯔꯁꯤꯗꯅ꯫ ꯏꯆꯦꯝꯁꯦ ꯑꯩ ꯒꯥꯔꯤ ꯋꯥꯏꯔꯒ ꯂꯥꯛꯄꯅꯤ, ꯂꯦꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯀꯤꯁꯣꯔꯅ, ꯊꯕꯥ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯟꯖꯔꯒꯦꯗꯅ, ꯒꯥꯔꯤꯗꯨ ꯊꯥꯈ꯭ꯔꯒ ꯇꯞꯅ ꯍꯜꯂꯣ꯫ ꯌꯥꯝꯕꯣ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯉꯟꯇꯥꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯔꯒꯦ, ꯏꯃꯧ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯊꯕꯥꯅ, ꯍꯣꯏ ꯌꯥꯝꯕꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯊꯕꯥ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯈꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯖꯣꯔꯖꯇ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦ, ꯂꯥꯏꯟ ꯀ꯭ꯂꯤꯌꯔ꯫ ꯄꯥꯎꯁꯨ ꯐꯪꯂꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯒꯦꯠ ꯍꯥꯡꯗꯨꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯦ꯫ ꯑꯥꯁꯔꯥ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯄ꯭ꯔꯦꯃꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯥꯁꯔꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ, ꯃꯃꯧ ꯐꯪꯂꯦ ꯀꯥꯏꯅ꯫ ꯒꯥꯔꯤꯗꯒꯤ ꯖꯣꯔꯖ ꯍꯥꯟꯅ ꯀꯨꯝꯊꯔꯛꯂꯒ ꯀꯣꯏꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯇꯥꯝꯅꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯛꯏ꯫ ꯀꯨꯝꯊꯔꯣ꯫ ꯇꯥꯝꯅꯥꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯀꯨꯝꯊꯔꯛꯇꯦ, ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯥꯁꯔꯥꯅ ꯆꯪꯁꯤꯜꯂꯒ, ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ꯫ ꯇꯥꯝꯅꯥ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ, ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯔꯛꯇꯦ, ꯇꯞꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯕꯣꯔꯤꯁꯅ, ꯍꯩꯁ ꯀꯩꯅꯣ ꯈꯨꯠꯆꯦꯟꯁꯤꯕꯣ, ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯅꯤ ꯇꯦꯝꯁꯤꯁꯦ꯫ ꯖꯣꯔꯖꯇꯣ ꯈꯖꯤꯛ ꯈꯧꯗꯦꯝꯂꯒ, ꯕꯣꯔꯤꯁ ꯂꯥꯛꯑꯣ, ꯀꯩꯅꯣꯝꯇ ꯇꯥꯟꯅꯔꯨꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯇꯦꯝꯁꯦ ꯆꯪꯉꯨꯈꯤꯌꯦ, ꯅꯣꯏ ꯗꯥꯔꯂꯤꯡꯅ ꯀꯧꯔꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯒ ꯆꯔꯥꯒꯅ ꯇꯥꯝꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯖꯣꯔꯖꯀꯤ ꯔꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯦ꯫ ꯑꯥꯁꯔꯥꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯂꯧꯔꯨꯗꯨꯅ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯁꯦ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯑꯣ꯫ ꯇꯥꯝꯅꯥꯁꯨ ꯃꯅꯦꯝꯅ ꯄꯤꯔꯛꯂꯤꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯅ ꯑꯍꯨꯝꯗꯨ ꯐꯝꯃꯤꯟꯅꯩ꯫ ꯑꯥꯁꯔꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯅꯍꯥꯛꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯅ ꯁꯥꯒꯩꯁꯤꯗ ꯇꯤꯜꯂꯔꯅꯤ ꯈꯟꯕꯗ꯫ ꯇꯥꯝꯅꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯏꯃꯥꯁꯦ, ꯀꯩꯒꯨꯝꯕ ꯏꯃꯥꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯋꯥ ꯂꯣꯠꯄꯤꯒꯅꯨ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ, ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯔꯣꯏ꯫ ꯍꯥꯏ ꯀꯩꯅꯣ ꯏꯃꯧꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯤꯌꯦ꯫ ꯏꯃꯥꯁꯤꯅꯗꯤ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯈꯟꯕꯤ, ꯑꯗꯨꯒ ꯉꯁꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯊꯃꯣꯏ ꯅꯥꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯈꯟꯖꯗꯦ꯫ ꯑꯥꯁꯔꯥ ꯅꯨꯡꯁꯤꯅ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, ꯑꯉꯥꯎꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯤꯌꯦ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯨꯝꯖꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯍꯥꯛꯁꯦ ꯂꯥꯞꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯅ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯏꯃꯥꯁꯤꯅ ꯀꯌꯥꯝꯗ ꯍꯔꯥꯎꯖꯔꯤꯕꯅꯣ꯫ ꯁꯅꯥꯌꯥꯏꯅ, ꯕꯦꯝꯃ, ꯏꯃꯧꯒꯨꯝꯕꯤ ꯅꯪꯅ ꯁꯥꯒꯩꯁꯤꯗ ꯇꯤꯜꯂꯔꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯏꯃꯧꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯃꯨꯛ ꯊꯤꯔꯨꯔꯕꯁꯨ ꯄꯥꯛꯅ ꯐꯪꯉꯣꯏ꯫ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ, ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯉꯁꯤꯗꯤ ꯅꯪ ꯁꯥꯒꯩꯁꯤꯗ ꯇꯤꯜꯂꯔꯦ, ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯥꯆꯔꯥꯅ, ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ, ꯏꯃꯧ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯆꯥꯅ ꯖꯔꯃꯟꯗ ꯂꯩꯔꯤꯉꯩ ꯉꯥꯎꯆꯠꯅꯈꯤꯕ ꯅꯪꯇꯕꯨ ꯂꯥꯠꯆꯈꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯈꯟꯈꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦꯅ꯫ ꯄ꯭ꯔꯦꯃꯤꯁꯨ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯅꯝꯁꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯍꯧꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯑꯥꯁꯔꯥꯅ, ꯅꯨꯄꯥꯈꯩꯗꯣ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯔꯅꯕ, ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ, ꯁꯠ ꯁꯠ ꯆꯥꯎ ꯍꯥꯏꯌꯣ꯫ ꯄ꯭ꯔꯦꯃꯤ ꯅꯣꯛꯂꯒ, ꯍꯣꯏ ꯏꯅꯝꯁꯤ꯫ ꯅꯨꯄꯥꯁꯤꯡꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯇꯥꯝꯅꯥꯗꯤ ꯃꯊꯟꯇ ꯂꯩꯍꯧꯕꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯥ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯕ, ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯅ ꯆꯥꯛꯇꯣ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯊꯕꯥ ꯌꯨꯝꯌꯥꯏ ꯀꯥꯗꯨꯅ ꯊꯥꯎꯃꯩꯗꯣ ꯄꯤꯛꯅ ꯊꯥꯜꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯏꯃꯥꯁꯦ
ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯏꯃꯥ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯃꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯆꯥꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯈꯪꯂꯨꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯈꯛ ꯉꯥꯏꯍꯧꯔꯦ ꯃꯥ ꯂꯩꯇꯕꯁꯦ ꯄꯨꯛꯆꯤꯛ ꯆꯤꯛꯏ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯊꯟꯇ ꯄꯨꯡꯆꯤꯛ ꯆꯤꯛꯅ ꯂꯩꯍꯧꯔꯅꯤꯌꯦ ꯃꯄꯥ ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯗꯤ ꯍꯜꯂꯛꯑꯣ ꯅꯆꯥꯅꯨꯄꯤꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯈꯛ ꯉꯥꯏꯍꯧꯔꯅꯤꯌꯦ ꯊꯕꯥꯛ ꯑꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯄꯦꯟꯅ ꯀꯞꯂꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯌꯥꯡꯖꯩ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯥꯝꯅ ꯌꯥꯖꯍꯧꯕꯗꯨꯅ ꯂꯣꯀꯥꯛ ꯆꯒꯨꯝꯗꯣ ꯄ꯭ꯔꯦꯃꯤꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯂꯣꯏꯔꯒ ꯄꯣꯊꯥꯕ ꯆꯪꯉꯛꯄꯅ ꯖꯣꯔꯖꯇꯤ ꯐꯃꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯨꯝꯅ ꯌꯦꯡꯕꯗꯤ ꯅꯠꯇ꯭ꯔꯦ ꯅꯨꯡꯁꯤꯗꯅꯁꯨ ꯌꯦꯡꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯅ ꯀꯔꯤꯅꯣꯃꯗꯤ ꯈꯟꯕꯒꯤ ꯁꯛꯐꯝꯅꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯂꯦꯞꯄꯤ ꯅꯣꯟꯊꯔꯛ ꯅꯨꯄꯥꯗꯨꯗꯁꯨ ꯌꯦꯡꯂꯤ ꯎꯏꯔꯤ ꯎꯏꯔꯤ ꯌꯥꯎꯋꯜꯂꯛꯄ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯄꯥꯛꯊꯔꯒ ꯌꯦꯡꯉꯝꯕꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯆꯣꯡꯊꯔꯛꯏ ꯍꯣꯏꯃ ꯀꯩꯅꯣꯝ ꯂꯩꯔꯦ ꯇꯥꯝꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯦꯠꯀ ꯀꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤꯞꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯊꯋꯥꯏꯃꯤꯒꯁꯤ ꯏꯁꯥꯗ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯅꯌꯨꯝꯗꯁꯨ ꯄꯨꯕꯤꯔꯛꯂꯒ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏ ꯇꯨꯝꯃꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪ ꯀꯥꯏꯗꯅꯣꯝ ꯇꯨꯝꯃꯨꯆꯣ ꯅꯪꯒꯤ ꯐꯃꯨꯡꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯁ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯗꯧꯔꯣ ꯁꯤꯕꯣ ꯇꯨꯃꯤꯟꯅꯁꯦꯕ ꯆꯠꯊꯣꯛꯑꯣ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯐꯃꯨꯡꯗꯒꯅꯦ ꯀꯥꯈꯠꯂꯛꯀꯅꯨ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯖꯣꯔꯖꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯔꯒ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯇꯨꯝꯃꯛꯑꯕ ꯑꯩꯒꯤ ꯐꯃꯨꯡꯅꯦꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯌꯦꯡꯁꯦ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤ ꯁꯣꯐꯥꯗꯔ ꯀꯥꯏꯗꯅꯣꯝ ꯇꯨꯝꯃꯨꯆꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯋꯥ ꯉꯥꯡꯒꯦꯅ ꯀꯥꯊꯣꯛꯆꯔꯛꯄ ꯃꯆꯤꯟꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯎꯝꯁꯤꯟꯈ꯭ꯔꯒ ꯇꯨꯝꯃꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯤ ꯃꯅꯥꯛꯇ ꯂꯦꯡꯗ ꯃꯥꯒꯤ ꯀꯥꯁꯤꯗ ꯇꯨꯝꯕꯤꯕꯁꯤ ꯎꯕꯗ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯍꯥꯏꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯈꯛ ꯑꯣꯏꯕ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯈꯛꯇꯗ ꯅꯪꯅ ꯂꯩꯅꯤꯡ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯡꯂꯕꯁꯨ ꯑꯩꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯋꯥꯔꯧꯗꯦ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯝꯅꯥꯒꯤ ꯀꯣꯛꯋꯥꯏꯗꯨꯗ ꯅꯣꯟꯊꯔꯛꯄꯅꯤ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯛꯊꯣꯔꯛꯂꯒ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯖꯣꯔꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯣꯟ ꯑꯃꯗ ꯄꯤꯌꯨꯗꯅ ꯃꯦꯗꯥꯝ ꯇꯥꯝꯅꯥ ꯃꯣꯟ ꯑꯃ ꯇꯥ ꯄꯥꯏꯔꯒ ꯈꯪꯄꯤ ꯄꯤꯁꯤꯜꯂꯛꯏ ꯖꯣꯔꯖꯁꯨ ꯃꯣꯟꯗꯨ ꯀꯣꯜꯂꯒ ꯁꯣꯐꯥꯔꯣꯝꯗ ꯂꯥꯛꯂꯤ ꯃꯀꯣꯛꯋꯥꯏꯗ ꯊꯝꯂꯒ ꯃꯣꯟ ꯈꯥꯡꯅ ꯈꯥꯡꯅ ꯍꯤꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯏꯇꯨ ꯀꯣꯟꯒꯦ ꯈꯟꯕꯅꯤ ꯃꯣꯟ ꯑꯣꯏꯅ ꯀꯣꯜꯂꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯁꯨꯝ ꯋꯥ ꯉꯥꯡꯉꯛꯑꯗꯤꯅꯦ ꯗꯣꯂꯥꯟꯗ ꯏꯟꯊꯅꯤ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯣ ꯃꯦꯗꯥꯝꯕꯨ ꯖꯣꯏ ꯖꯣꯏ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯕꯨ ꯀꯥꯏꯅ ꯃꯩꯁꯥꯅꯗꯤ ꯌꯣꯝꯂꯕ ꯇꯥꯝꯅꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯍꯟꯕꯤꯔꯕ ꯕꯤꯀꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯇꯨꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯅꯪꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯅꯪꯕꯨ ꯌꯦꯡꯖꯔꯒ ꯅꯪꯒꯤ ꯅꯄꯥꯎꯗꯨ ꯇꯥꯖꯔꯒ ꯄꯣꯊꯥꯖꯕ ꯑꯩꯅ ꯑꯁꯨꯛ ꯆꯥꯡꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯅꯪ ꯌꯥꯎꯗ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯒꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ ꯇꯥꯝꯅꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯇꯥꯝꯅꯥ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯅꯪ ꯑꯩꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯥ ꯑꯩ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯇꯥꯝꯅꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯍꯤꯡꯗꯨꯃ ꯃꯐꯝꯗꯨꯗ ꯅꯣꯡ ꯉꯥꯜꯂꯦ ꯑꯌꯨꯛ ꯉꯟꯅ ꯒꯥꯔꯤꯗꯣ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯧꯅꯤꯡꯉꯥꯏꯒꯤ ꯂꯩꯇꯕꯒ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯒ ꯃꯁꯥ ꯌꯥꯡꯖꯕꯤꯗꯨꯅꯤ ꯆꯥꯛ ꯊꯣꯡꯕ ꯈꯔ ꯉꯜꯂꯤ ꯈꯪꯂꯕꯁꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ ꯄ꯭ꯔꯦꯃꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯤꯁꯤꯅ ꯊꯣꯡꯖꯔꯁꯅꯨ ꯏꯃꯧ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯌꯥꯅꯤꯌꯦ ꯃꯥꯕꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦ
Asara sasang ngalinda chak tu ko na thongsi ngyak potha ko na tam na nangbo imase babung oi hedo puchet pado nang na ba thongsi na tawbani Asara mama wi nushi jaba wai singdo taranga harause hedo puloranga chajara sano chak charaga chetnandi thingani khranga na chesasano imong na thong harabani na thongan batare na khut ying boina tamna sano mi imase kenjang thongsi ge Jamput ama putlase jamna aduga ngal heluragane nga ma thongasi nang mayam si thong mangam wadrane imasi ngamni yani thongge kisor ma palom lagi chakom don silaga siza imogi leifam do driver nam data olaw hayo ahal sing la aga leire jos na fat imong dagi thorak laga babo bibaga chalo biba khangmani kisona ise fare aduna samani Manung labda mo ansilaga. Oh yare pibaga chalage. Kisor na mo magi na pibo kauri. Siza tari bro nangbo. Tayi kari wat lagi samkya. Sa kralon kala. Leka imi kraso mau ying balak pemali. Changi ine. Hoi. Kumar so haidok payaw na balai. Madi haraw ba na buloy kre. Tamda na mayung pan kibasi wayam na sangi khali. Magi machano pada yasila roina. Kishona Kumar nang sure edana Lindhoy sukok yaholak ni haide Rentin makhotpa punna yawrana ba Kumar na khara karim naraga Yambo nanaw nupi nilam sang chetpa yandi Aduni yaw siyar kadaba mande mo Kishor so Kumar gi moong khangi Adubu kay suhayronde Fare thanki ni chana ba tawar silaw Laikay yandungi ahal lamaga Makoy humpunna haidok pa chatkre George na chakum na changi aduga fridge to hangdok laga ising bottle ama paikhalaga thai chair amada changsilak tuna famkre aidi chala veda premina ngasi de koi sanase yamga na chala mida George na maba ngarang puk thana chaudre kege tamna da loni ngai aduga khumge tawringe thongjindagi Boris na hoi tem sipora abanina Haraudana Falikan Ramni Conjala Domda, Pulap Win on Tori, Premina so assume Nai Noigi Haini Harry come the Vino, don't know break her up hone, let them see Caramania Asarana Narang Namadusune, a English Giade, Aduga Hosiso, Lagdi, Luisidiko, Crowaraway Borisna Much of where Lushiloroni, I think at Ala, so the Jafam from the Tarina Josna Chokre Borisna Akoy na thibong da nang nupi da George mami to law thotlanga Kariba Pangaw raroi na laga pura ise chopi na tro Asarana chaithalai Hai noi thokro yare chalo George ikay na duna Boris to chinglanga puthokre Premi suno Ajarana tamna do ansilanga ikay na mahiri Bema ikay ro nuko natloin hawdot pani Moigi jagok salaise Minar ki family hairagane yam thakwang mga mandro mayam drasi kangan haidunane asing mo phulphom ni tamna so nokfe torei chak ensang do asum no na minaranga thongba thakpa loire somna na jerso masado inung nungai jari urubu khuding yenglubu khuding nokfe ta toranga lekre madu ubada Borisna salute manga pibudum leiraga lap thokna riba pisumani do thoknap sini aina Jorso sakom chanjilaga Angang nangam haireda aibu kadorge Ho yare khangjare angang kaina noini nusinabada pangkiba mateng mayamdo khangedana nangna yamung eronga aiga sakoba yabani dakhina chaon sang toraga ko aine goiram country amam leiraga dakhina to khaidoni ha amadu maso manaw pisinbada ga yordana nokpunok saningine noina chinanaw se lem khidro khakna Yari nang wanga hau kidro ai sakum jale Hausa ta tan thurai do namai du kaidro mi chak thong phom gam da khangam mari nupi lakpo mani kai jarasu ai mai manak talai base am nungai sabado mori bori hoima originally Yari soi matang se pakhang noina khangpoti Boris makholi hau ke Oh god please let me die natraga inasige misiga dan tawjarage Ang
ꯑꯗꯨ ꯗꯥꯟ ꯇꯧꯈ꯭ꯔꯗꯤ ꯊꯤꯅꯤꯡꯉꯤꯕ ꯅꯠꯇꯨꯗ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯁꯨꯡꯒꯟꯙꯥꯔꯤ ꯒꯨꯝꯕꯤ ꯑꯃ ꯆꯠꯂꯣꯗ ꯍꯧꯖꯤꯛꯁꯦ ꯃꯣꯗꯔꯟꯒꯤ ꯖꯨꯛꯅꯤ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦꯅ ꯂꯩꯅꯔꯀꯥꯟꯁꯤꯗ ꯐꯩꯖꯣꯝ ꯊꯣꯛꯏꯀꯥꯟꯒꯤ ꯔꯣꯃꯥꯟꯁ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯕꯣꯔꯤꯁꯇꯣ ꯁꯪꯒꯠꯂꯛꯏ ꯀꯥꯏꯗ ꯐꯩꯖꯣꯝ ꯊꯣꯛꯑꯦ ꯐꯩꯖꯣꯝ ꯊꯣꯛꯏꯉꯩꯒꯤ ꯋꯥꯔꯤ ꯑꯣꯏꯔꯒꯕꯨ ꯗ꯭ꯔꯧꯄꯗꯤꯒꯤ ꯁꯥꯔꯤ ꯃꯨꯟꯕꯩ ꯋꯥꯔꯤꯗꯣ ꯍꯥꯞꯄꯝꯒꯗ꯭ꯔꯣ ꯍꯣ ꯂꯤꯔꯦ ꯍꯥꯏꯕꯅꯦ ꯃꯤꯁꯇꯔ ꯈꯗꯥ ꯐꯩꯖꯣꯝ ꯊꯣꯛꯄꯒꯤ ꯔꯣꯃꯥꯟꯁ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯂꯤꯔꯦ ꯍꯥꯏꯕꯅꯦ ꯁꯛꯁꯤꯒ ꯇꯞ ꯇꯥꯒꯤ ꯍꯦꯛ ꯑꯣꯠꯁꯤꯜꯂꯝꯕ ꯉꯔꯥꯡꯗ ꯆꯦꯟꯅ ꯉꯥꯏꯔꯤ ꯃꯧꯔꯕꯅ ꯆꯠꯊꯣꯗ ꯃꯣꯟ ꯀꯣꯜꯂ ꯇꯨꯝꯃꯤ ꯕꯣꯔꯤꯁꯇꯣ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯤ ꯉꯥꯛꯇꯨ ꯃꯨꯁꯤꯜꯂꯣ ꯑꯩ ꯉꯔꯥꯡ ꯇꯨꯝꯁꯤꯠ ꯀꯝ ꯐꯥꯗꯦ ꯕꯣꯔꯤꯁꯇꯣ ꯃꯁꯥ ꯃꯇꯣꯝꯗ ꯀꯣꯟꯁꯤꯟꯖꯔꯒ ꯉꯝꯖꯗ꯭ꯔꯦ ꯏꯖꯠ ꯑꯃꯨꯛ ꯃꯥꯡꯍꯟꯕꯤꯔꯝꯗꯅ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅꯁꯤ ꯌꯥꯗꯕꯩ ꯖꯣꯔꯖꯅ ꯈꯪꯆꯩ ꯆꯩꯔꯛꯏ ꯀꯔꯤ ꯃꯀꯣꯛꯅꯣ ꯁꯤꯕꯣ ꯅꯪ ꯉꯥꯡꯍꯧꯔꯣ ꯑꯩ ꯇꯨꯝꯃꯨꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯄꯥꯎ ꯂꯥꯛꯑꯁꯨꯅꯦ ꯅꯪꯅ ꯈꯔ ꯁꯤꯜꯂꯒ ꯅꯇꯩꯃꯁꯤꯅ ꯍꯧꯗꯣꯛꯄ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯅ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯝꯅꯥꯁꯨ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯁꯅꯥꯌꯥꯏꯒ ꯑꯥꯁꯔꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯐꯤꯔꯣꯜ ꯀꯩꯀꯩ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯂꯥꯛꯅꯔꯦ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯦꯃꯤ ꯆꯪꯉꯛꯂꯒ ꯏꯅꯝꯁꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯂꯥꯛꯅꯍꯧꯔꯤ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ ꯑꯥꯁꯔꯥꯅ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯁꯅꯥꯌꯥꯏꯅ ꯏꯆꯦꯝꯁꯦ ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯕ ꯍꯣꯏ ꯅꯪꯅ ꯈꯔ ꯁꯤꯜꯂꯝꯃꯣ ꯁꯅꯥꯌꯥꯏ ꯃꯄꯥꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯗ ꯑꯥꯁꯔꯥꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯏꯃꯧꯕ ꯌꯥꯔꯗ꯭ꯔꯣ ꯏꯃꯥꯁꯦ ꯌꯥꯔꯅꯤꯌꯦ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤꯔꯥ ꯍꯣꯏ ꯏꯃꯥꯁꯦꯁꯨ ꯂꯣꯏꯔꯦ ꯃꯅꯤ ꯃꯃꯧꯗꯨꯁꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯥꯁꯔꯥꯅ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯅꯥꯗ ꯈꯨꯔꯨꯝꯃꯝꯃꯣ ꯏꯃꯥꯁꯤ ꯍꯣꯏ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥꯁꯤ ꯑꯥꯁꯔꯥꯗꯤ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯇꯥꯝꯅꯥ ꯇꯞꯅ ꯑꯃꯨꯛ ꯖꯣꯔꯖꯀꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯖꯣꯔꯖꯁꯨ ꯕꯣꯔꯤꯁꯀ ꯄꯨꯟꯅ ꯐꯃꯨꯡꯗ ꯒꯦꯝ ꯇꯧꯔꯝꯃꯤ ꯇꯥꯝꯅꯥ ꯆꯪꯉꯛꯄ ꯎꯕꯗ ꯕꯣꯔꯤꯁꯅ ꯏꯇꯦꯝꯁꯦ ꯄꯥꯛꯊꯕ ꯆꯪꯉꯛꯏꯔꯣ ꯊꯣꯛꯑꯦ ꯅꯇꯩ ꯅꯅꯥꯎ ꯈꯨꯔꯨꯝꯅꯍꯧꯔꯣ ꯑꯩ ꯊꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯕꯣꯔꯤꯁ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯖꯣꯔꯖꯁꯨ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯇꯥꯝꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯈꯨꯔꯨꯝꯃꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯑꯅꯤ ꯁꯣꯛꯂꯒ ꯖꯣꯔꯖꯅ ꯍꯨꯒꯠꯄꯤꯔꯛꯄꯗꯣ ꯇꯥꯝꯅꯥ ꯃꯈꯨꯠ ꯑꯅꯤꯅ ꯌꯥꯝꯅ ꯁꯥꯎꯕꯁꯨ ꯃꯥꯟꯗꯅ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯁꯨ ꯊꯥꯡꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯔꯒ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯊꯥꯡꯂꯔꯣꯏ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇꯁꯨ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯂꯨꯍꯣꯡꯉꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯦ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪ ꯑꯩ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯣꯡꯒꯗꯕꯗꯤ ꯂꯩꯇ꯭ꯔꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯕ ꯌꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯉꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯊꯝꯖꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯖꯣꯔꯖꯁꯨ ꯇꯞꯅ ꯈꯥꯝꯂꯛꯏ ꯉꯥꯏꯈꯣ ꯆꯠꯀꯦ ꯇꯧꯔꯝꯕ ꯇꯥꯝꯅꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯖꯣꯔꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯌꯦꯡꯗꯤ ꯌꯦꯡꯉꯛꯇ꯭ꯔꯦ ꯅꯣꯟꯊꯗꯨꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯅꯥꯊꯩꯔꯤꯕꯤ ꯄꯤꯗꯨꯅ ꯃꯍꯥꯛꯅꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯦꯡꯕꯃꯛꯇ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯀꯣꯛꯇ ꯀꯣꯔꯦꯠ ꯎꯞ ꯗꯣꯜꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯅꯪꯅ ꯂꯧꯕ ꯗꯤꯁꯤꯖꯟꯗ ꯑꯌꯦꯠꯄꯗꯤ ꯄꯤꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯊꯃꯣꯏꯗꯤ ꯈꯔ ꯀꯟꯃꯜꯂꯤ ꯑꯩ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯊꯝꯃꯤ ꯁꯣꯏꯗꯅ ꯅꯣꯡꯗꯝ ꯃꯃꯥꯅ ꯂꯝꯕꯤ ꯑꯣꯏꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯔꯣꯏ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯂꯤ ꯆꯠꯅꯕꯤꯅꯤ ꯂꯧꯁꯤꯜꯂꯣ ꯃꯄꯥꯁꯨ ꯄꯥꯛꯅ ꯊꯣꯛꯑꯔꯣꯏꯗꯕꯅꯤꯅ ꯅꯃꯥꯟꯅꯕꯤ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯧ ꯇꯥꯝꯅꯥꯁꯨ 2,000 ꯆꯠꯄꯤ ꯑꯃꯈꯛ ꯂꯧꯏ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯣ ꯍꯜꯂꯛꯏ ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯁꯦꯜ ꯄꯥꯏꯕꯁꯤꯡꯅ ꯍꯣꯡꯍꯜꯂꯕ ꯑꯍꯣꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ
2,000 sina yare. Ay pamde.